ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯥꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯃꯆꯥꯊꯣꯏ ꯍꯥꯏꯔꯤꯕ ꯏꯕꯤꯁꯨ ꯅꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯉꯁꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯕꯤꯖꯣꯏ ꯀꯗꯣꯝꯗꯅꯣ ꯏꯉꯥꯎ ꯉꯥꯎꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯗꯨꯅ ꯀꯞꯅ ꯂꯥꯎꯔꯛꯂꯤꯕ ꯑꯗꯨꯗꯤ ꯋꯥꯁꯔꯨꯝ ꯂꯣꯝꯗꯒꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄꯗꯩ ꯋꯥꯁꯔꯨꯝꯗ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯗ ꯊꯣꯡ ꯑꯗꯨ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏ ꯊꯣꯡ ꯑꯗꯨ ꯀꯧꯈꯥꯏꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯕꯦꯁꯤꯟꯗꯒꯤ ꯏ ꯉꯥꯛꯇ ꯆꯦꯟꯊꯔꯛꯄ ꯑꯗꯨꯒ ꯕꯥꯊꯇꯕ ꯑꯗꯨꯒꯤ ꯄꯗꯥꯔ ꯃꯔꯨꯝꯗ ꯑꯉꯥꯡ ꯑꯃ ꯀꯞꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯗ ꯕꯤꯖꯣꯏ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯁꯨꯞꯅꯇꯒꯤ ꯄꯗꯥꯔꯗ ꯇꯥꯕ ꯃꯃꯤ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯕꯤꯖꯣꯏ ꯉꯛꯄꯅ ꯈꯝꯊꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯀꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅ ꯈꯨꯝꯂꯛꯂꯤꯕ ꯑꯗꯨ ꯀꯥ ꯑꯁꯤꯒꯤ ꯋꯥꯡꯃꯗꯒꯤꯅꯤ꯫ ꯀꯗꯣꯝꯗꯅꯣ ꯀꯔꯝꯕ ꯀꯥꯗ ꯑꯣꯏꯗꯣꯏꯅꯣ ꯈꯪꯂꯗꯨꯅ ꯕꯤꯖꯣꯏ ꯐꯛꯂꯥꯡꯗ ꯃꯅꯥꯀꯣꯡ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯇꯥꯔꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯈꯪꯂꯤ ꯋꯥꯁꯔꯨꯝ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯀꯥꯗꯒꯤ ꯂꯥꯛꯄ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜꯅꯤ ꯈꯪꯕꯗꯒꯤ ꯄ꯭ꯔꯞ ꯆꯦꯡꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯥ ꯑꯗꯨ ꯉꯁꯥꯏ ꯃꯈꯣꯏꯅ ꯁꯣꯖꯥꯎ ꯂꯣꯟꯁꯤꯜꯂꯝꯕ ꯀꯥ ꯑꯗꯨ ꯑꯣꯏꯔꯝꯂꯤ꯫ ꯃꯗꯨꯗ ꯕꯤꯖꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯁꯣꯖꯥꯎ ꯑꯗꯨ ꯃꯆꯤ ꯂꯦꯡꯗ꯭ꯔꯤꯕꯅꯤ, ꯀꯅꯥꯅꯁꯨ ꯍꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯤꯖꯣꯏ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡꯗꯤ ꯃꯈꯥꯗ ꯈꯤꯇꯪ ꯍꯣꯕ ꯖꯒꯥ ꯑꯗꯨꯗ ꯃꯤ ꯑꯃ ꯆꯦꯟꯕꯒꯤ ꯃꯃꯤ ꯇꯥꯔꯛꯄꯗꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯆꯤꯡꯅꯔꯗꯨꯅ ꯕꯤꯖꯣꯏ ꯑꯃꯨꯛ ꯁꯣ ꯑꯗꯨ ꯂꯧꯕ ꯆꯦꯟꯊꯔꯛꯂꯤ꯫ ꯂꯧꯔꯨꯔꯕ ꯃꯇꯨꯡꯗ ꯐꯠ ꯍꯥꯡꯗꯣꯛꯏ꯫ ꯃꯍꯥꯛꯅ ꯁꯣ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯛꯄꯒꯤ ꯑꯃꯨꯛ ꯑꯃ ꯑꯣꯏꯔꯤ꯫ ꯉꯁꯥꯏ ꯐꯤꯡꯒꯧ ꯉꯥꯛꯇꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯍꯧꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯂꯪ ꯂꯪꯗꯨꯅ ꯀꯣꯅꯨꯡꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯍꯥꯛꯁꯨ ꯃꯇꯧ ꯑꯁꯤꯗ ꯃꯆꯥꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅ ꯀꯥꯎꯔꯨꯔꯤ꯫ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯑꯉꯛꯄꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯞꯇꯨꯅ ꯀꯧꯔꯛꯄ ꯑꯁꯤꯗꯗꯤ ꯕꯤꯖꯣꯏ ꯀꯣꯏꯆꯦꯟꯁꯤꯟꯕ ꯍꯧꯔꯛꯏ ꯀꯥ ꯑꯁꯤꯗ꯫ ꯀꯥ ꯑꯁꯤ ꯈꯔꯁꯨ ꯆꯥꯎꯏ꯫ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯀꯥ ꯑꯃ ꯑꯅꯤꯁꯨ ꯂꯣꯡꯊꯣꯛꯏ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯡ, ꯀꯥ ꯑꯃꯗ ꯑꯃꯨꯛ ꯆꯪ, ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯀꯣꯟꯅꯊꯪꯗ ꯎꯄꯨ ꯑꯆꯧꯕ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯒꯤ ꯎꯄꯨ ꯑꯗꯨ ꯊꯣꯡ ꯐꯠ ꯍꯥꯡꯗꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯔꯥꯛ ꯑꯃꯨꯕ ꯃꯌꯥꯝ ꯑꯃ ꯄꯥꯏꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯌꯥꯜꯂꯤꯕ ꯐꯤꯌꯥꯝ ꯑꯗꯨꯁꯨ ꯌꯥꯝꯈꯤꯕꯅ ꯕꯤꯖꯣꯏ ꯉꯥꯏꯍꯥꯛꯇꯪꯗꯤ ꯕꯔꯝ ꯆꯠꯂꯤ꯫ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯂꯥꯡꯇꯛꯅꯔꯗꯨꯅ ꯕꯤꯖꯣꯏ ꯐꯤꯌꯥꯝ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯇꯧꯕꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ꯫ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯝꯗꯤ ꯅꯛꯁꯤꯜꯂꯛꯈꯤ꯫ ꯃꯆꯥ ꯐꯪꯗꯧꯔꯦ ꯈꯟꯕꯗꯒꯤ ꯍꯦꯟꯅ ꯊꯧꯅ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯀꯣꯟꯕꯗꯗꯤ ꯐꯤ ꯃꯔꯛ ꯑꯃꯗꯒꯤ ꯃꯆꯥꯊꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯔꯛꯄꯗ ꯎꯔꯦ꯫ ꯃꯈꯨꯠ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯪꯄꯟ ꯄꯜꯂꯤ꯫ ꯕꯤꯖꯣꯏ ꯉꯛꯂꯗꯨꯅ ꯑꯃꯨꯛꯁꯨ ꯀꯟꯅ ꯌꯥꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯤꯡꯕꯒꯤ ꯃꯍꯨꯠꯇ ꯃꯈꯨꯠ ꯑꯗꯨꯅ ꯑꯣꯏꯅ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯩ ꯀꯞꯂꯝꯕ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨꯁꯨ ꯅꯪ ꯂꯥꯎꯕ ꯏ ꯆꯦꯟꯊꯔꯛꯄꯒ ꯂꯣꯏꯅꯅ ꯏꯪ ꯂꯥꯎꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏ ꯈꯪꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯈꯨꯔꯧ ꯊꯥꯡꯂꯦ ꯍꯥꯏꯕꯁꯤ꯫ ꯕꯤꯖꯣꯏ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯎꯄꯨ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯄꯥꯛꯅ ꯌꯥꯗ꯭ꯔꯤ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯀꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜꯁꯨ ꯕꯤꯖꯣꯏ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯤꯌꯥꯝ ꯑꯗꯨ ꯍꯥꯏꯗꯣꯔꯛꯂꯒ ꯕꯣꯔꯤꯁꯅ ꯆꯤꯡꯊꯣꯛꯇꯨꯅ ꯕꯤꯖꯣꯏꯕꯨ ꯄꯥꯏꯗꯨꯅ ꯈꯪꯆꯤꯡ ꯆꯤꯡꯏ꯫ ꯂꯣꯡꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯀꯥꯡꯈ ꯃꯈꯥꯗ ꯃꯆꯥꯊꯣꯏ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯤ꯫ ꯕꯤꯖꯣꯏ ꯄꯟꯊꯕ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯁꯣꯖꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯀꯤꯕ ꯑꯗꯨ ꯐꯥꯊꯔꯤ꯫ ꯕꯣꯔꯤꯁꯅ "ꯀꯀꯥ, ꯑꯁꯣꯛꯄꯗꯤ ꯌꯥꯎꯕ꯭ꯔꯥ? ꯏꯆꯜꯁꯤꯗꯤ ꯁꯣꯛꯇꯕ꯭ꯔꯥ?" ꯕꯤꯖꯣꯏ ꯎꯍꯗꯤ ꯉꯥꯡꯗꯦ꯫ ꯃꯁꯥ ꯃꯎ ꯑꯗꯨ ꯀꯣꯏꯅ ꯅꯥꯜꯂꯤ, ꯃꯆꯥꯊꯣꯏꯒꯤꯁꯨ ꯌꯥꯎꯅ꯫ ꯑꯗꯨꯒ ꯁꯣꯛꯇꯦ ꯍꯥꯏꯕꯒꯤ ꯃꯉꯛꯇꯨ ꯅꯣꯝꯃꯤ꯫ ꯕꯣꯔꯤꯁꯅ "ꯑꯩꯁꯨ ꯀꯀꯥꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃ ꯌꯥꯝꯅ ꯆꯤꯡꯅꯕ ꯃꯑꯣꯡꯗ ꯇꯥꯕꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯀꯀꯥ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ?" ꯕꯤꯖꯣꯏ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯃꯆꯥ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯕꯣꯔꯤꯁꯇ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯔꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯕꯤꯖꯣꯏꯗꯤ ꯋꯥꯈꯜ ꯂꯩꯇꯥꯗ꯭ꯔꯤ꯫
Yumdasu asoba thawdo ama lehawribanina. Aduga Machathoisu mapagi tampakta phamna mangonda kihalakpa maongda kaurakpa mahakumbi nupi macha aduna mataki thonau amadagi makoida yamna sauna yenglakliba adu ui. Adubu mahakti kimaladuna madu mapadadi tamdri. Asumna makoi ahum Rajesh amadi Surmala halakpa ngairi. Batamdi asum hawkhibana numida wairam oisilakli. Ngihak leiraga kar ama thawjilai. Maduda Rajesh amadi Surmala yawbada uri. Adubu nahan kaiga manadaba mahu amadi uri. Rajesh tu masa yamna ngamdana ui. Maduda makoi punna yum asil changlakuna wari sanai. Ite nanau nupase lehu yam kana tawraktana aiga punna oina lakminarabani ngasiri. Aduna kharasu thengtokre ngasiri. Ado EBEMA aikhoi ni ngairimse athigi wanati. Nahanda so haikhraduni. Aikhoi ne nakhoi gi yumase senaba ngamlaroi. Ha kaidoragi Boris na mida tamdiam tamningdabani. Adu ngasiri kaka amadi aikhoi gi thawai se tharamdori. Surmala kamdaunano tamo ingondaso. Boris amadi Bijoyna wari pumbado amata chithadana tammi. Phamungda nahedona hipliba Rajesh mapi ado sadum taduna kablai. Mahaki matau aduda Bijoy amukkasu minungsidi poktabadi nati. Adubu madugi matam natre haiduna yum asidagi thabak adu tokjaraki hairakpa matamdadi Rajesh to soli asamna hairei. Tamo nanause pukchel kharadi sengudre. Adu makna tamoge punsida akaibadi pihaningti. Adubu tamo yum sidade nanau nupiga aigatani. Aikhoidi adum siba ngaiba tabani. Yengba yabasu yengabani imungose. Adubu upai lete. Ado madu pumnamak upsinaba tamoi hoibu mafam asida kaubado nasjade. Sida tamoigi mateng kitang pamdana tawjabani. Ado tamoina nuwaitrabadi nanaude kari hairuni. Asumna soli hairakpa matamdadi Bijoydi thamoida puba ngamdri. Mahaksu asiguma sithing phangba misak amakhakni. Mi amagi awabada chapchana masu khangli. Matau asida Surmala so susut kaptuna leiri. Upaide amata leitrabanina Bijoy macha aduga tawraga yummakai panglakli. Aduga Boris so mayummakai hankre. Bijoy thorakpa matamda yum adubu munni yengi. Aduga matai manau adidugi khalubada nungaitabadi pokli. Adubu Machathoigi khallaga cycle adu thawba haurakli. Wakalde khalli yum astige awabadi koklani. Adubu yum yoraga yumgi amu kamdauba aibu bangla taibangla haina tawribase khalli. Ase khana thawrai tungi clear ajuda tongliba machanupi adu mapagi makhwangda kole. Icham chamna lehramba maithong adu tapna musilaklaga nokfet tawrai. Matau asida gari macha thawrakpa sangna madu ubada Bijoyda yamna ngakna yengi. Bijoy su mayamna magonda yenglai iba binyeng asti ubada amukkasu hena angakpa phawali. Adubu yumdangdi yaurage haiduna yum yongnaba cycle adu khara kana hena thawrai. Amuksu hek leikaigi thaliba strip lamp sing adu manakta blab amagi hek mapa hek lanbaga khap hekta tawrai. Masida Bijoy chap chane khangni. Madudi mahak amadi machanupi asida haujisu phattaba laina khurau thangli haibasi. Kirabasu kina Bijoy cycle thorakpana thongal adu yaurakli. Matam asida ngaragi adumna darida lata leptuna momantawna ngairami. Madu ubada Bijoy atanba madi phawi. Karigidi phawri nupi thiraba nupa amage mayumda ningol amana amam athengda lerambase. Adugisu mathakta miyamgi miyeng haiba amasu leiri. Asumna changlapa matamda latana hairei. Ai ngasi su ngairamlabani. Bijoyna ai ngasi ju khara thengtokre. Kaisu kaideda. Mamle mapanda sum leibase nungairoi imungda changlasi. Bijoy makuta masanupi adubu samduna changlei. Lata su Machathoida munni yengi. Machathoina so munni yengi. Aduga mukhui animaki miyeng adu sangsar asida yengnaba miyeng natri. Bijoy imung yobaga mayadu thali. Puga digali
ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯕꯤꯖꯣꯏ ꯎꯄꯥꯏꯗꯤ ꯂꯩꯇ꯭ꯔꯤ, ꯇꯧꯐꯝꯁꯨ ꯈꯪꯗ꯭ꯔꯤ꯫ ꯂꯇꯥꯒꯤ ꯌꯥꯝꯅ ꯍꯦꯟꯖꯤꯟꯕ ꯃꯇꯧ ꯑꯁꯤꯗ ꯍꯥꯏꯅ ꯂꯇꯥ ꯆꯥꯛ ꯏꯁꯤꯡ ꯐꯥꯎꯕ ꯊꯣꯡꯗꯣꯛꯈ꯭ꯔꯤ꯫ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯎꯕ ꯃꯤꯅꯗꯤ ꯇꯤꯟꯁꯤꯠꯅꯒꯅꯤ꯫ ꯑꯗꯨꯒ ꯃꯆꯥꯊꯣꯏꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯉꯁꯤ ꯇꯧꯕ ꯍꯧꯔꯛꯏ꯫ ꯍꯥꯟꯅꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯕꯤꯖꯣꯏꯗꯤ ꯋꯥꯔꯗꯨꯗ ꯇꯨꯝꯅꯤꯡꯂꯝꯕꯒꯤ ꯆꯪꯈ꯭ꯔꯤ ꯑꯣꯏꯔꯝꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯐꯃꯨꯡꯗꯒꯤ ꯃꯆꯥꯊꯣꯏꯅ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯅꯤ ꯇꯧꯔꯤꯕ ꯑꯁꯤ꯫ ꯐꯩꯖꯨꯞ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯈꯤꯗꯨꯅ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤ꯫ ꯑꯃꯨꯛꯁꯨ ꯍꯦꯛ ꯐꯃꯨꯡꯗꯒꯤ ꯃꯀꯣꯛ ꯑꯗꯨ ꯀꯥꯡꯈ ꯃꯈꯥꯗ ꯌꯥꯟꯊꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯂꯣꯡꯗ ꯍꯤꯞꯇꯨꯅ ꯌꯨꯝꯒꯤ ꯄꯂꯦꯟ ꯑꯃꯗꯤ ꯌꯥꯡꯗ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯃꯀꯣꯜ ꯊꯣꯛꯅ ꯃꯔꯝ ꯂꯩꯇꯅ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯂꯣꯡꯅ ꯃꯁꯥ ꯑꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯕꯤꯖꯣꯏꯗꯤ ꯁꯣꯐꯥꯗ ꯐꯝꯂꯤ, ꯑꯗꯨꯒ ꯆꯥꯛꯁꯪ ꯑꯁꯤꯗꯅ ꯂꯇꯥ ꯑꯗꯨ ꯆꯥꯛ ꯊꯣꯡꯂꯤ꯫ ꯋꯥꯔꯤ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯇꯥꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ꯫ ꯁꯨꯃꯇꯤꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯤꯗꯤ꯫ ꯕꯤꯖꯣꯏ ꯈꯨꯝꯕꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯂꯨꯗꯦ꯫ ꯂꯇꯥ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯔꯛꯏ꯫ ꯅꯍꯥꯟꯋꯥꯏ ꯃꯥꯅ ꯅꯪꯁꯦ ꯌꯥꯝꯅ ꯈꯟꯖꯩꯌꯦꯅ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯕꯅꯤ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯇꯥꯔꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯑꯩꯒꯤ꯫ ꯑꯩꯗꯤ ꯅꯣꯡꯃꯇꯕꯨ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦꯗ, ꯅꯤꯡꯁꯤꯡꯂꯨꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯗꯅ꯫ ꯕꯤꯖꯣꯏ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏ꯫ ꯑꯗꯨꯒ ꯂꯇꯥꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯤꯁꯨꯝ ꯃꯌꯥꯏ ꯄꯨꯒꯗꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯂꯤꯔꯛꯏ꯫ ꯁꯨꯃꯇꯤ ꯏꯕꯥꯅꯤꯅ ꯁꯥꯎꯅꯕ ꯀꯥꯟꯗ ꯑꯩꯅꯒ ꯑꯃꯨꯛ ꯊꯤꯅ ꯆꯩꯕꯗꯣ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯋꯥꯆꯣꯏ ꯌꯥꯝꯅ ꯉꯥꯡꯈ꯭ꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯤ ꯈꯜꯂꯨꯔꯒꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇꯦꯗ꯫ ꯑꯗꯣ ꯑꯩ ꯀꯩꯅꯣꯃꯗꯤ ꯍꯥꯏꯒꯦꯅ, ꯅꯪꯅꯁꯨ ꯂꯥꯟꯅ ꯈꯟꯒꯅꯨ, ꯑꯩꯅꯁꯨ ꯈꯟꯕꯗꯤ ꯈꯟꯗꯦ꯫ ꯍꯥꯏꯌꯨ ꯇꯥꯁꯦ꯫ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯋꯥꯆꯣꯏ ꯉꯥꯡꯈꯤꯕꯗꯣ ꯅꯪ ꯂꯥꯟꯅꯁꯨ ꯈꯟꯒꯅꯨꯀꯣ꯫ ꯑꯩꯗꯤ ꯁꯨꯝ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯑꯩꯁꯨ ꯑꯗꯨꯒꯨꯝꯅ ꯄꯥꯝꯕꯒꯤ ꯂꯛꯅꯔꯅ ꯇꯧꯈꯤꯕꯅꯤ꯫ ꯍꯥꯟꯅ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯈꯟꯅꯔꯒꯨꯝꯁꯤ꯫ ꯑꯩꯗꯤ ꯑꯃꯨꯛ ꯅꯪꯅ ꯃꯗꯨ ꯅꯤꯡꯁꯤꯡꯂꯝꯈꯤꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯏꯁꯥꯁꯦ ꯏꯀꯥꯏꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯨꯀꯔ ꯑꯗꯨ ꯀꯥꯝꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯪꯉꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯆꯥꯅ ꯃꯩ ꯑꯗꯨ ꯃꯨꯠꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯖꯣꯏ ꯐꯨꯔꯤꯈꯥꯎꯗꯒꯤ ꯃꯩꯈꯦꯠ ꯑꯗꯨ ꯃꯥꯏ꯫ ꯀꯥ ꯑꯁꯤ ꯃꯝꯂꯤ, ꯑꯗꯨꯕꯨ ꯒ꯭ꯌꯥꯁꯀꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯍꯤꯗꯥꯛ ꯉꯥꯟꯕꯗꯤ ꯄꯤꯔꯤ꯫ ꯑꯗꯨꯗ ꯕꯤꯖꯣꯏꯅ ꯍꯦꯛ ꯂꯇꯥꯗ ꯌꯦꯡꯂꯨꯔꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯩꯑꯣꯏ ꯂꯇꯥꯒꯤ ꯁꯕꯥꯜ ꯑꯗꯨ ꯑꯣꯟꯊꯣꯔꯛꯄ ꯐꯤꯚꯝ ꯑꯃꯗ ꯎꯔꯛꯏ꯫ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯁꯟ ꯁꯥꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯂꯦꯞꯇꯦ꯫ ꯕꯤꯖꯣꯏ ꯃꯗꯨ ꯎꯕꯗ ꯈꯪꯉꯤ꯫ ꯑꯗꯨꯒ ꯃꯩꯈꯦꯠ ꯑꯗꯨ ꯐꯨꯔꯤꯈꯥꯎꯗꯒꯤ ꯌꯥꯝ ꯀꯟꯅ ꯊꯦꯔꯤ꯫ ꯑꯗꯨꯒ ꯀꯤꯔꯕ ꯂꯇꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ꯫ ꯕꯤꯖꯣꯏꯁꯨ ꯐꯨꯔꯤꯈꯥꯎꯗ ꯃꯩꯈꯦꯠ ꯑꯗꯨ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯊꯨꯛꯀꯠꯄ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯩꯈꯦꯠ ꯑꯗꯨ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯈꯪꯆꯤꯡꯕꯗ ꯃꯩꯈꯦꯠ ꯎꯄꯨ ꯑꯗꯨꯗꯒꯤ ꯃꯔꯨ ꯑꯗꯨꯒ ꯇꯣꯉꯥꯟ ꯄꯨꯡꯆꯩ ꯆꯥꯏꯕ ꯃꯈꯩ ꯐꯨꯔꯤꯈꯥꯎꯗꯒꯤ ꯄꯥꯏꯊꯣꯔꯛꯂꯒ ꯂꯩꯃꯥꯏꯗ ꯇꯥꯏ꯫ ꯕꯤꯖꯣꯏ ꯄꯟꯊꯕ ꯇꯧꯗꯅ ꯃꯩꯈꯦꯠ ꯃꯔꯨ ꯑꯗꯨ ꯈꯨꯟꯒꯠꯇꯨꯅ ꯃꯩꯈꯦꯠ ꯎꯄꯨ ꯑꯗꯨꯒ ꯈꯨꯟꯒꯠꯂꯒ ꯈꯦꯠꯅꯕ ꯂꯥꯛꯅꯩ꯫ ꯂꯇꯥꯁꯨ ꯄꯣꯗ꯭ꯔꯣꯛ ꯂꯥꯎꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯇꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯑꯉꯛꯄ ꯊꯧꯗꯣꯛꯅꯤ꯫ ꯍꯥꯊꯨ ꯇꯧꯗꯨꯅ ꯕꯤꯖꯣꯏꯅ ꯃꯩꯈꯦꯠ ꯑꯗꯨ ꯐꯠ ꯈꯦꯠꯄꯗꯗꯤ ꯂꯇꯥꯗꯨ ꯃꯤꯀꯨꯞ ꯐꯥꯗꯅ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯐꯠ ꯍꯟꯖꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯕꯤꯖꯣꯏꯗꯗꯤ ꯃꯗꯨ ꯆꯤꯡꯅꯍꯧꯔꯤ꯫ ꯂꯇꯥꯁꯨ ꯕꯤꯖꯣꯏꯅ ꯆꯤꯡꯅꯈꯤꯕ ꯃꯥꯟꯕ ꯃꯇꯧ ꯑꯗꯨ ꯍꯥꯏꯐꯦꯠ ꯈꯪꯂꯤ꯫ ꯑꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯗ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯕꯤꯖꯣꯏ ꯃꯩꯈꯦꯠ ꯑꯗꯨꯅ ꯂꯥꯇꯦꯜ ꯑꯗꯨꯗ ꯊꯥꯜꯂꯝꯂꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯃꯩꯈꯦꯠ ꯃꯔꯨ ꯑꯃꯃꯝ ꯈꯦꯠꯇꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯤ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯕ ꯐꯥꯎ ꯑꯁꯤꯗ ꯈꯨꯝꯂꯛꯇꯦ꯫ ꯃꯩꯈꯦꯠꯁꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯝ ꯈꯦꯠꯂꯤ꯫ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯃꯆꯥꯊꯣꯏꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯔꯛꯇꯨꯅ ꯃꯄꯥꯅ ꯆꯨꯈꯠꯇꯨꯅ ꯄꯨꯔꯛꯂꯤꯕ ꯃꯩꯈꯦꯠ ꯃꯔꯨ ꯑꯗꯨ ꯐꯠ ꯃꯨꯊꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯃꯄꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯥꯏꯅ ꯃꯩꯈꯦꯠ ꯑꯗꯨ ꯑꯃꯨꯛ ꯈꯦꯠꯂꯨꯕ ꯃꯇꯝꯗꯗꯤ
ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯤ ꯃꯇꯝ ꯑꯁꯤꯗ ꯕꯤꯖꯣꯏ ꯋꯥꯈꯜ ꯈꯔꯗꯤ ꯌꯥꯡꯉꯤ ꯃꯆꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯂꯛꯅꯔꯤꯕꯣꯏ ꯈꯜꯂꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯩꯈꯦꯠ ꯑꯁꯤ ꯃꯨꯠꯈ꯭ꯔꯒ ꯃꯊꯪꯒꯤ ꯆꯨꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯗꯨ ꯆꯞ ꯌꯨꯡꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯝꯈꯠꯇꯨꯅ ꯑꯁꯨꯝꯅ ꯊꯦꯝꯃꯤ ꯕꯕꯥꯗꯅꯦ ꯑꯗꯨꯃꯥꯏꯅ ꯑꯃꯝꯕꯗ ꯂꯛꯅꯒꯅꯨꯀꯣ ꯐꯠꯇꯦ ꯂꯥꯛꯑꯣ ꯅꯦꯅꯦꯅ ꯆꯥꯛ ꯂꯣꯏꯍꯧꯗꯣꯔꯕꯅꯤ ꯆꯥꯔꯨꯔꯁꯤ ꯑꯁꯨꯝꯅ ꯄꯝꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯐꯃꯨꯡ ꯑꯁꯤꯗ ꯑꯃꯨꯕ ꯑꯃꯗꯤ ꯂꯩꯍꯧꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ ꯑꯗꯨꯒ ꯃꯆꯥ ꯑꯁꯤ ꯇꯨꯝꯍꯜꯂꯁꯦ ꯍꯥꯏꯗꯨꯅ ꯇꯨꯝꯍꯟꯈ꯭ꯔꯤ ꯑꯗꯨꯒ ꯕꯤꯖꯣꯏꯒ ꯂꯇꯥꯒꯗꯤ ꯌꯨꯝꯌꯥꯏꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤ ꯉꯁꯤꯗꯤ ꯃꯩꯁꯨ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯅ ꯂꯥꯇꯦꯟ ꯈꯛ ꯅꯤꯡꯉꯥꯜꯂꯤꯕ ꯑꯁꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯤꯖꯣꯏ ꯑꯁꯤ ꯂꯇꯥ ꯊꯥꯖꯔꯛꯇ꯭ꯔꯕꯅꯤ ꯑꯗꯨꯒ ꯂꯇꯥꯗꯤ ꯃꯍꯥꯛꯀꯤ ꯊꯧꯔꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯈꯜꯂꯨꯕꯅꯤꯅ ꯋꯥꯈꯜ ꯍꯟꯊꯗꯅ ꯕꯤꯖꯣꯏꯒ ꯃꯐꯝ ꯑꯁꯤꯗ ꯐꯝꯃꯤꯟꯅꯔꯤ ꯁꯣꯝꯗꯁꯨ ꯁꯨꯔꯃꯂꯥ ꯐꯃꯨꯡꯗ ꯍꯤꯞꯅ ꯂꯩꯔꯤ ꯔꯥꯖꯦꯁꯇ ꯇꯞꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯛꯏ ꯃꯣꯏ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯥꯏꯕꯁꯤ ꯏꯔꯥꯏꯕꯛ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦꯗ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯤꯔꯨꯗꯕꯁꯦ ꯌꯥꯝꯅ ꯂꯥꯟꯗꯧꯕ ꯃꯥꯜꯂꯤ ꯂꯤꯊꯣꯛꯈꯤꯕꯅ ꯁꯨꯔꯃꯂꯥ ꯂꯤꯊꯣꯛꯈꯤꯕꯅ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯔꯕꯁꯨ ꯃꯗꯨꯒꯤ ꯄꯥꯞꯇꯤ ꯀꯣꯛꯀꯗꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯍꯥꯏꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯉꯁꯤ ꯑꯩꯅ ꯅꯥꯔꯤꯁꯦ ꯃꯈꯣꯏꯗꯨꯕꯨꯗꯤ ꯂꯩꯍꯧꯔꯦ ꯍꯥꯏꯈ꯭ꯔꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯒꯤꯁꯦ ꯁꯤꯔꯤꯌꯁꯅꯤ ꯁꯨꯔꯃꯂꯥ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯨꯏ ꯇꯥꯃꯣꯗꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯏꯕ ꯇꯝꯅꯕ ꯀꯌꯥ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯡꯌꯥ ꯍꯦꯛꯇ ꯌꯥꯕ ꯑꯣꯏꯔꯝꯗ꯭ꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯤꯕꯝ ꯑꯁꯤꯗ ꯃꯔꯤ ꯃꯈꯣꯡ ꯆꯨꯝꯅ ꯂꯤꯔꯨꯔꯕꯗ ꯊꯥꯖꯕꯤꯕꯗꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯐꯝꯗ ꯇꯥꯒꯗ꯭ꯔꯥ ꯈꯜꯂꯛꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯔꯥꯖꯦꯁꯀꯤ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯆꯍꯤ 9ꯃꯨꯛ ꯐꯥꯔꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯑꯅꯥꯕ ꯍꯧꯈꯤ ꯗꯣꯛꯇꯔꯗ ꯇꯦꯁ ꯀꯌꯥ ꯇꯧꯔꯨꯕ ꯃꯇꯨꯡꯗ ꯔꯤꯖꯜ ꯑꯃꯈꯛꯇꯤ ꯌꯥꯝꯅ ꯑꯉꯛꯄ ꯑꯣꯏꯈꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯌꯣꯛꯂꯨꯕ ꯑꯁꯤ DNA ꯇꯦꯁ ꯔꯤꯖꯜꯇ ꯃꯈꯣꯏꯒꯤ DNAꯗꯨꯒ ꯑꯣꯏꯔꯝꯗꯦ ꯃꯗꯨꯗ ꯗꯣꯛꯇꯔꯒꯤ ꯃꯦꯇꯔꯅꯤꯇꯤ ꯋꯥꯔꯗꯇ ꯆꯠꯇꯨꯅ ꯔꯦꯖꯤꯁꯇꯔ ꯐꯥꯀꯠꯇꯨꯅ ꯍꯤꯁꯇꯣꯔꯤ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯊꯣꯏꯕꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯔꯝꯗ꯭ꯔꯤ ꯑꯉꯥꯡ ꯄꯣꯛꯄꯒꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯉꯥꯡ ꯑꯅꯤꯁꯤ ꯁꯣꯏꯕꯗꯒꯤ ꯑꯣꯟꯊꯣꯛꯅꯈꯤꯕ ꯍꯥꯏꯕꯗꯤ ꯕꯤꯖꯣꯏ ꯑꯃꯗꯤ ꯁꯨꯃꯇꯤꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯃꯆꯥꯊꯣꯏꯕꯤ ꯑꯁꯤꯒ ꯔꯥꯖꯦꯁ ꯑꯃꯗꯤ ꯁꯨꯔꯃꯂꯥꯒꯤ ꯃꯆꯥ ꯑꯣꯏꯒꯗꯧꯔꯤꯕ ꯃꯆꯥꯊꯣꯏ ꯑꯅꯤ ꯑꯁꯤ ꯑꯣꯟꯅꯈꯤ ꯃꯗꯨꯁꯨ ꯃꯃꯥ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡꯗꯨ ꯍꯥꯏꯔꯞ ꯃꯥꯟꯅꯈꯤꯗꯨꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ 9 ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯦꯁꯅ ꯕꯤꯖꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯀꯧꯏ ꯍꯥꯏꯗꯨꯅ ꯈꯕꯔꯗ ꯐꯥꯎ ꯐꯣꯡꯗꯨꯅ ꯕꯤꯖꯣꯏ ꯑꯃꯗꯤ ꯃꯆꯥꯊꯣꯏ ꯑꯅꯤꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯅꯕ ꯄ꯭ꯂꯥꯟ ꯁꯤꯟꯈꯤ ꯂꯣꯏꯅꯅ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯕꯤꯖꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯕꯤꯖꯥꯟꯗꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯁꯨ ꯄꯨꯟꯅ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯃꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯗꯤ ꯉꯝꯗ꯭ꯔꯤ ꯃꯁꯤ ꯈꯜꯂꯨꯕꯗ ꯔꯥꯖꯦꯁ ꯊꯃꯣꯏ ꯁꯣꯛꯅ ꯐꯃꯨꯡ ꯑꯁꯤꯗ ꯑꯅꯥꯕ ꯑꯗꯨ ꯈꯥꯡꯂꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯈꯣꯏ ꯑꯅꯤ ꯐꯃꯨꯡ ꯑꯁꯤꯗ ꯑꯅꯥꯕ ꯑꯁꯤꯅ ꯍꯤꯞꯇꯨꯅ ꯂꯩꯔꯒ ꯁꯨꯔꯃꯂꯥꯅ ꯐꯃꯨꯡ ꯑꯁꯤꯗ ꯉꯥꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯃꯇꯤꯛ ꯆꯥꯅ ꯂꯣꯟꯁꯤꯜꯂꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯠꯅ ꯂꯤꯔꯤ ꯁꯤꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯁꯣꯖꯥꯎ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯁꯤ ꯈꯖꯤꯛ ꯈꯖꯤꯛ ꯅꯣꯝꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯀꯔꯨꯝ ꯀꯔꯨꯝ ꯇꯧꯕ ꯈꯨꯠꯁꯥ ꯑꯃꯈꯛ ꯇꯤꯡꯊꯣꯔꯛꯇꯨꯅ ꯁꯣꯖꯥꯎ ꯑꯗꯨꯗ ꯇꯞꯅ ꯄꯥꯏꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯄꯥꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯊꯥꯗꯣꯔꯛꯄꯗ ꯁꯣ ꯑꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯂꯤ ꯊꯣꯡ ꯑꯗꯨꯒꯤ ꯑꯣꯏ ꯌꯦꯠ ꯑꯅꯤꯃꯛ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯃꯤ ꯑꯗꯨ ꯆꯞ ꯆꯥꯅ ꯇꯥꯕꯗ ꯂꯩꯃꯥꯏꯗ ꯇꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯁꯤꯗ ꯊꯥꯜꯂꯤꯕ ꯕ꯭ꯂꯕ ꯈꯨꯗꯤꯡꯃꯛ ꯈꯞꯄ ꯍꯧꯔꯛꯏ ꯁꯨꯔꯃꯂꯥꯁꯨ ꯊꯣꯡꯅꯥꯎꯗꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯄ ꯑꯗꯨꯅ ꯏꯪꯂꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯔꯥꯖꯦꯁꯇꯨ ꯅꯤꯡꯊꯤꯖꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯁꯨꯔꯃꯂꯥ ꯃꯄꯨꯔꯣꯏꯕꯒꯤ ꯐꯃꯨꯡꯗꯨ ꯐꯖꯅ ꯁꯦꯝꯕꯤꯔꯝꯂꯒ
thong thongnau adu lonsili aduga mahaksu tumdringe asida karino madi charga tumge haiduna kisanda changlakli ngasidi thoinabu akiba wakhal khalludri aduna thawa isa sadana changkhibani chakhum asida freeze thamliba adu changsinduna hangdoklaga karino masage haiduni yengi aduga tunglomda angang amakhal tapna tapna magi maikei tamna changlai khara khara sum changselakpadagi angang adugi makhutuda pairaki hek tobaga surmala freeze thongudu fadon sili matam asida angang adugi masa adu kari amati yaudaba phibam oma oina leimaida dry launa tai surmala madu ubada ngahakti ngaksanai matau karamna asida asigo mapi asita doino haina makhutuda khungkatlaga sophagi phi oira male haiduna sopha masa aduda thammi aduga mahak sopha asang aduda phamthei aduga mahakna puthorakliba angur adu chaba hore mahaksu nugai taba wakhal mayamna puba ngamdraduna mapuroiba naduna phamungda lehawi hoha athu akaigi damak mahak mapuroibagi manaktagi hendokpa yade haibasi kaururi aduna mafam asida phamduna wakhal adu inghalli tv adu amuk phathai aduga phuri khawdigi churup machai ama satore achau asangi haurabi nupi oirabasu wakhal nungai trabadi churup singbasi mahaki su hainapini aduda churup adu chungkhatki hek haiduna lighter adu fat khetpada tv adu fat mutki surmala lighter adu khetuna remote adu lami table dagi adu remote tu paidrangai da tv adu fat ngale mahakna tharamba channel adudi natana channel yadaba saurami channel adu so semge haiduna amu remote adu lami matam asida tv adugi channel adu national geography channel da falakpada surmala wakal amada ungri masi amata lengdana mamit kuptadi yengduna lei matam asida surmala akiba ama phawdona haurai aduga mamai adu humang marik marik karai mahaki mamita thoibibu mayak sengna urai mamai adu sunglei leidana nakanda theliba mingsel apakpa aduda yamna wani yingi matam asida uri maseng marang oina mahaki hek nakanda thoibina phamdana tibi yengliba adu masi upadagi surmala khamprek khangna ima haina lautuda phansongi aduga mafam asidagi hobe hebe chenthoraktuna pokhik ka aduda sensilai aduga mapuroibagi phamong hekna kanda thariba safa aduda makhung adu thangatuna phammi mamai mamit adu khangawdana homang marik marik yomli wadi masjid amata ngangnadi thongjilumda munna yengduna amu leri nahan makhaidi asi yongna aki akhangmakti tawraktabani adubu ngasigi sidi surmala aduki matik mihun chengkhatkre manakta tumliba mapuroiba sida ma karimata haidri masangamdre haiduna tv ka aduda thariba channel adu makoi ka asida su makol adu tari ngihak lerega volume adu khara hauna lekhelai surmala di kibuna loiri aduga khara khara sumsum haugalakpadagi tv adu muthat khara mali makol amata takhidri thangnaba mikupta khongji makol amuk tare makol adu makoi ka tamna lakpagi makolni surmala kimanbana hemanbadagi phamungda sangduna phajib adu kupsanduna khangi adubu phajib tudi ipa pabarina khara khara du phawduk tu oi asum tarambadagi makol adu sum naksilai khara hena naksilakpadagi thongjin mapa chap chana lepadu surmala mahaki phajib manungdagi uri makuta teddy bear amasu paiba mali hek tumina leptuna yenglamlaga tabda tamna amuk changlaktuna rajesh ki phamungi hek mamangda leptuna leikri surmala kaidorudoino phattanung ta thokladra haiduna so phajib adu tapna haidori adubu matam asida angang adu leiramdri ngihaktang di waisangi akibadu khradi halle mamai adu koilei leiduni yengubada tungmaka asida koilei leiduni yengba matamdadi kariso leiramdaba asida surmala tapna phamungdagi kumtharai aduga kangka adudagi angang adugi makut animak surmalagi makhung animakta khangpai pai silaktuna jinglakpa matamdadi surmalana kanda lauramlaga laimaida haithaраklaga mamai adu upsinduna yisinduna tai manatona du sukaibadagi nahi ororo taba makhei laimai aduda kaptuna taduna lei phiba maje rajesh amata khangdri maramdi mahaki anaba amadi mahaki mana kongdadi angang asigi saktina amata ta handabani
Wari asi ngasigidi matang asida lujari. Wari asi kari kamdawage haibado comment section da haibiramo.